ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯑꯃ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝ ꯏꯟꯖꯥꯡ ꯃꯍꯤꯅ ꯁꯤꯒ ꯂꯩꯖꯔꯦ ꯔꯧꯒ ꯊꯣꯡꯕꯅꯤ ꯑꯗꯣ ꯃꯦꯃꯤ ꯁꯤꯡꯖꯨ ꯑꯃ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯦꯟ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯊꯦꯜꯗꯤ ꯂꯩꯖꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯔꯧ ꯊꯣꯡꯕ ꯑꯃ ꯃꯍꯤꯅ ꯁꯤꯒ ꯂꯩꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ मॅम ने कुछ सुनाएंगे मैम Mukbang ये तो चिकन ना होगा मैं जानता हूँ इंसान का सिस्टम चल रहा है मैं मिशन जो जाम हाँ nên jam hoa hoa đã bị thế cho một cái jam ôi tôi sao lại chả mẹ nói tôi sao lại chả cái không mẹ mày đi giờ chúng ta đi ra về chuyện sao để mẹ là cho họ được cho cái hay bị đâu mẹ không họ ấy suy nhiều sus mau pisau kemana nih mana serang sampai jauh dah
ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯦꯁꯀꯠꯂꯣꯏ ꯂꯦꯕꯨꯁꯤꯗꯤ ꯃꯍꯤ ꯌꯥꯎꯗꯦ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯃꯌꯥꯝ ꯀꯥꯂꯦꯟ ꯆꯥꯛ ꯆꯥꯕ ꯐꯦꯟꯁꯨ ꯊꯥꯕ ꯌꯥꯗꯦ ꯂꯥꯡꯉꯤ ꯌꯥꯝꯅ ꯃꯈꯣꯟꯗꯣ ꯇꯥꯗꯕꯒꯤ ꯊꯥꯗꯦꯕ ꯑꯩ ꯏꯁꯄꯤꯀꯔꯗꯣ ꯀꯨꯏꯅꯗꯤ ꯇꯧꯗ꯭ꯔꯕꯅꯤ ꯍꯟꯗꯛ ꯂꯧꯊꯣꯛꯑꯦ Karaoke cakap. Karaoke cakap mana? Mem cabul oleh matang selalu senjaga. Matang ibu dah mau naris mem, bawa mana kurang jadi mem support apa? Thank you mem.